ꯃꯌꯥꯝ ꯁꯤꯒꯤ ꯀꯤꯍꯣꯝꯁꯦ ꯊꯥꯖꯒꯦ ꯇꯧꯖꯕꯅꯤ ꯆꯥꯔꯥꯁꯦ ꯊꯥꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛꯀ ꯂꯣꯏ ꯃꯥꯡꯉꯅꯤ ꯁꯥꯏꯗ ꯊꯝꯒꯦ ꯁꯥꯏꯗ ꯑꯃ ꯊꯥꯔꯒꯦ ꯑꯗꯨꯒ ꯁꯥꯏꯗ ꯑꯃ ꯌꯥꯝ ꯂꯨꯍꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤꯗ ꯃꯌꯥꯝ ꯀꯤꯍꯣꯝ ꯆꯥꯔꯥ ꯊꯥꯕ ꯀꯥꯟꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯨꯟꯁꯦ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ ꯃꯌꯥꯝ ꯁꯤ ꯃꯊꯨꯟꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯂꯧꯊꯣꯛꯄꯤꯔꯒ ꯊꯥꯒꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯗ ꯍꯥꯟꯅ ꯊꯥꯔꯒꯦ ꯅꯥꯄꯤꯁꯤꯃꯨꯛ ꯑꯃꯨꯛꯀ ꯀꯣꯟꯅ ꯅꯣꯡꯃ ꯐꯖꯅ ꯁꯦꯡꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯦꯠꯁꯤꯟꯕꯤꯕ ꯇꯥꯔꯦ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯂꯧꯊꯣꯛꯑꯒꯅꯤꯅ ꯑꯣꯏꯕꯅꯤꯀꯣ ꯆꯤꯡꯗꯕ ꯌꯥꯗꯦꯅꯤ ꯌꯥꯝ ꯀꯟꯁꯤꯜꯂꯝꯃꯦ ꯀꯥꯡ ꯌꯥꯝ ꯂꯩ ꯌꯥꯔꯦ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯖꯤꯜꯂꯗꯕꯅꯤ ꯂꯩꯕꯥꯛ ꯃꯈꯣꯡꯁꯦ ꯃꯈꯣꯛꯇꯤ ꯍꯥꯞꯄꯤꯕ ꯐꯖꯅ ꯂꯩꯕꯥꯛꯁꯦ ꯅꯝꯁꯤꯟꯕꯤꯕ ꯏꯁꯤꯡ ꯆꯪꯗꯅꯕ ꯑꯗꯨꯝ ꯍꯤꯡꯕꯅꯤ ꯀꯤꯍꯣꯝꯗꯤ ꯑꯗꯨꯝ ꯍꯤꯡꯕꯅꯤ ꯌꯥꯝꯅ ꯏꯁꯤꯡ ꯆꯥꯏꯗꯅ ꯈꯣꯠꯄꯩ ꯃꯊꯧꯁꯨ ꯇꯥꯗꯦ ꯀꯤꯍꯣꯝꯁꯤꯗꯤ ꯑꯗꯨꯝ ꯍꯤꯡꯉꯤ ꯊꯥꯕꯨ ꯊꯥꯖꯤꯜꯂꯗꯤ ꯃꯦꯠꯁꯟꯒꯦ ꯃꯈꯣꯡꯁꯦ ꯆꯦꯠꯁꯟꯅꯕ ꯀꯟꯁꯟꯅꯕ ꯅꯝꯁꯟꯕ ꯑꯍꯥꯡꯕꯁꯦ ꯑꯗꯨꯝ ꯑꯍꯥꯡꯕꯗ ꯑꯗꯨꯝ ꯊꯥꯖꯤꯜꯂꯕꯅꯤ ꯂꯩꯕꯥꯛꯀ ꯇꯣꯠꯂꯦ ꯃꯥꯏꯗ ꯈꯔ ꯑꯗꯨꯝ ꯀꯨꯡꯅ ꯊꯥꯖꯤꯜꯂꯕꯅꯤ ꯃꯌꯥꯝ ꯍꯩꯅ ꯄꯥꯝꯕꯤꯅꯤ ꯁꯤꯒꯤ ꯃꯄꯥꯁꯦ ꯇꯧꯔꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯔꯒꯦ ꯂꯩꯕꯥꯛ ꯌꯥꯝ ꯇꯣꯠꯂꯦ ꯇꯣꯠꯆꯔꯦ ꯇꯣꯠꯆꯔꯁꯅꯤ ꯂꯣꯏꯔꯒ ꯐꯖꯅ ꯍꯨꯟꯗꯣꯛꯑꯒꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯊꯨꯟꯁꯦ ꯌꯥꯝ ꯈꯣꯛꯇ꯭ꯔꯁꯨ ꯌꯥꯏꯗ ꯍꯥꯏꯐꯦꯠ ꯈꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯔꯥꯕꯨ ꯆꯣꯡꯉꯦ ꯃꯔꯥ ꯆꯣꯡꯉꯦ ꯅꯍꯥꯟꯋꯥꯏꯅ ꯊꯥꯔꯗꯕꯅꯤ ꯃꯇꯝꯁꯦ ꯁꯨꯝ ꯁꯪꯗꯕ ꯃꯌꯥꯝ ꯂꯩꯕꯥꯛꯁꯤꯕꯨ ꯆꯦꯠꯁꯟꯈ꯭ꯔꯗꯤ
hingo chào ro thôi là bán nó ôi ro mà khôn cho sớm na misalnya pambi kaya lady 1 2 3 4 mari kata budi ngare mari di thalo ya do lo chalan khara kunga sukai ba laite sudah ama divide hai được nó thả đấy chỉ một bát đó iya sih dia iya so nanti sudah Look, hinada ini mayang. Only 2. Anh ấy thật ta ngay đây. Anh ấy sẽ lòi ra cái đi lòi đấy. Hả bạn. Hai đó. Hai đã mất hai rồi đấy.
ꯐꯖꯅ ꯁꯥꯏꯍꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏ ꯁꯟꯗꯥ ꯇꯥꯁꯜꯂꯦ ꯀꯥꯏꯅ ꯏꯪꯕꯒ ꯂꯩꯇꯦ ꯃꯌꯥꯝ ꯈꯨꯠꯁꯥ ꯑꯃ ꯑꯁꯤꯃ ꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦ ꯑꯁꯤꯅ ꯂꯥꯁ ꯑꯂꯣꯏꯕ ꯂꯩꯕꯥꯛ ꯆꯪꯉ ꯃꯥꯜꯂꯦ ꯑꯁꯤꯅ ꯑꯂꯣꯏꯕꯅꯤ sina last kumpan hekige wow ai di mayam samaina khara sangbase sina hawba hel